Thokliba irang asina lamdam sigi miyamna kham thengna wanari ngai cheraga sida khulai paiba masel gi marakta khut thokna ba madi nan Manipuri singi matakta khut tharakpa taraina lawde thawong sing asi kanagumba kharagi thawin sinni haina Chief Minister Nongthomam Birena ashauba fongdokre Wafam si English wa chamapul huvutraga ma thoida thokiba India madi Pakistan gi lanfam da India na Pakistan bu maiti ba pi ki ba numitpu ningsing ba amadi lanfam aduda laikhidraba singbu ikai khumna ba oina ngasi Laibak Sinba Thungna Pangthokliba Vijay Divas ki thoramda fongdokhibani Manipur Lengak na Sindun Ahanba Manipur Rifles ki banquet hall da Pangthokhiba thoramadda CM Birena nan Manipuri singi matakta khut thariba singi nungi wahan thok karino haiba wahang hangladuna makhoi eikhoi gi yeknaba nate khut thafam thokte haina fongdokhi India Pakistan lanfam gi matangda Chief Minister na palladuna hai English yumaga chamapal ga hubutraga mathoida India madi Pakistan gi marakta sokna kiba lanfam maduda India na mai paktuna matam amagi East Pakistan haina khangnaramba Bangladesh pu ningkha tamba fanghanduna chawna mai pakhibani lamdam maduda lanfam maduda Manipur gi Home Guard Singh Havaldar gi rankta promotion piduna Bangladesh da thaduna lanfam asida saruk yakhi matam maduda India na Bangladesh ki damakta lepkiba kaya sing adu kaukthokuna leibak aduda leiriba Indian Hindu minority singi mathakta mihat mipun chatharakpa yum kai amadi laishang kaya amangata thokalakpa laibak thibani haina fongdokhi ikui dina Russia gi lanmi sing Myanmar da deploy tauba hauragani haibas wafam ama social media da fongdorakliba sigi matang da CM na hai Russia amadi China gi marakta afaba mari leiba amadi Myanmar asi Manipur ga thangnana leibana wafam sing matang da nainaba changi haina fongdokhi tauramada lainga ki cabinet Minister MLA Laingak ki amadi Manipur Police ki makok thongbo official sing se saruk yaki Asuki amna conflict during a niche meaning a warning a matak se da nan Manipuri ni no mikapa matak intention to kari motivated to go politically man bahita adagi between the arms groups puthora ko sikana de kari kino sukumari amna crucial whatever timing se da underground groom to matanus agency for underground groom to agency for underground groom to bana ko masin fight to na namaya kada kapal ki ro ni me ta biom adu matam no se